Manipur CSR Conclave 2019 da saruk yakiba Chief Minister N Birena state asi hena saukat maikai da lakhanbada corporate world da laiba company kayana ahenba mieng sangbiu haina fongdokre. Mahiroi Bebisna misigi mayokta semkiba JSC ga Chief Minister N Birenga ngarang numidang Chief Minister Office ta unakre fazinduna jail da thamliba JSC gi thomi sing thadokpa haina yanakre unaba aduda Forest Minister T.A. Syamkumar Deputy Speaker K. Rovindro amadi police ki makok thongba sing saruk yakhi. Ngasi ayuk anganbada awang sekmaida laiba posangbam okendragi yumda paislakba flying squirrel haina khangnaba sa makhal ama kanbangamkre athuba matamda wildlife kamari lainaba singda kusinnaragani hairi. Sairam College Langjing Achobagi ahanba amadi anisuba batch ki mahiroi singna sinduna ngasi college adugi campus ta Teachers Day gi thoram pangthokli mahiroi singna oza singda achamba khudol pot piduna thoni jabna mapung oiba saktam oikhi. Mahiroi singna lamcha thogalon ngakna satraba oza singnasu mathauda pukning sangdrabadi ozagi numit pangthokpagi wahanthok lairoi haina ngasi Sairam College Langjing achobada pangthokkiba Teachers Day gi thoramda saruk yakiba RK Nimaina haikre. Tare Suba Brahmaputra Valley Short Film Festival 2019 gi top 15 khangatpada Manipur Short Film ahum selection tawkre makok mathang tarab singtha sigi kuntarukta IT Center da pangthokpa thoramda yanthok lagani.